ngasi numida waram phongkhiba tongan Manipuri sifhongsing amasum thokhiba thawdo wathoksingdagi maruoibi I pausing khongasaraga Manipur top channel gi maikedi gi myamna thamjagi ahanbada Kangleipaki Maira news phongkhiba maruoiba paukhra lupa crore yankhai gi nipan ga point maudraga manga rom gi drug mai pakna fagat pangamkhiba Kangpokpi district police ki ASP da chief minister na lupa lakh taragi mana pikre Manipur digi mayai kaba drug maru phone muthan begi Manipur lengang na war on drug 2.0 gi sangshilakli ba khongjang sida Kangpokpi district police na international market lupa crore yankhai gi nipan ga point maudraga manga rom gi belu oigedaba heroin number 4 kg mariga gram saniga humdraga mathoi fagat pangam khibagi damakta chief minister N Biren ngasi mathau masakhangna thabak pangthokpa Kangpokpi district police ki SP Amrita Sinha yauna mari lenaba police personnel singda lupa lakh taragi reward pikre reward pibigi thoramasi ngasi ayuk chief minister gi Bangalore da pangthokpa thoram amada chief minister na Kangpokpi district ki SP Amrita Sinha da lengyan pian biduna reward oina lupa lakh taragi senpam kusinaki loinana mai pakna drug phabagi thabak aduda thauna phana sarugya khiba police personnel singdesu chief minister na lengyan pian biduna puning thogat pokhi hiramasi gi matangna chief minister N Biren phongdokhibadi lamda masidagi mayai kaba nisa sing maru phongna muthana bohona bada Kangpokpi police na loriba thodang adubu puning thogat poina reward asi Kangpokpi police ta pibani Kangpokpi police na district asigi tuan ba mafam singna popi pami thari ba sing manghan badana tana cycle area yauna sangsinduna singi manung hanjinma saruk singda popi pambi park sana tharamba sing yanthatpagi thabak sathakibadu singtha ningai ni haina chief minister na phongdokhi chief minister na hai masagi mathau masakhangna puksiel singna thabak pangthoktuna Manipurigi mayai ka badrak maru phongna muthana bohona bada asobu thodang loriba Manipurgi atai district singi police personnel singnasu thabak phajana tawbagi sel gi mana pibigi thabak asi makhatana sathakigani maram aduna atai district ki police singdesu mana pibigi thabak asi makhatana sathaganaki ngasi reward pibigi thoram aduda director general of police GP Donghel na hai Imphal Mau highway digi drug kya fakat pangamba haibisi yamna maruoiba mani Kangpokpi district police na hokiba me mapan amadi June tarada highway sigi tuan ba mafam singdagi drug kaya fakat pangamkiba sina police singi pukningda asoba inward ama hapadana tana war on drug ki campaign da asoba inward ama hapli Kangpokpi district police na lawkiba thodang asi thagat ingai ni haina makna phongdokhi ngasigi thoram aduda ADGP Clay Khongsai IGP IK Muiba DIG Range 1 Tempting ngasangba amadi ate makok thongba police officer kaya sargyaki panwe abri Kangpokpi district police ki SP Amrita Sinha gi miyang makhada district asigi police na haukiba me mapan amadi June tarada apun boyna international market lupa crore yankhai gi nipan gi bill wegida bai heroin powder kg mariga gram sani go humdraga mathuirom fogat pangam kibani hainesu pausna phongdorakli atop yamna ngakningai oiriba pawmana tuition chatkhiba Nupamacha ama Sakhangdaba singna pharaga bora khawda hapsilaga hundoklamle tabada yamna thamoi sokpa thawdo amoina masagi mayumdagi tuition chatkibani haiba Nupamacha ama Sakhangdaba Miyoi mangana namduna pharaga bora khaw manungda hapsilaga hundoklamdagi hinghore Urkhul police na case ma lokhotuna thawdo asida sinaba miyoi sing phanaba akanwa thabak sataba hokre hairi press na phangwa pawgi matung inadi haukiba June tara irai numita Urkhul district ki manungsanba Mayotang zone 2 da thokibani haidi Nupamacha du Urkhul district headquarter da leiba KTN higher secondary school da class 4 tambani mag Mayotang zone 2 da gini thawdo asi haukiba irai numita mangna tuition chatpigi lambi da Sakhangdaba naha mangana namduna faraga pukibani Sakhangdaba sing aduna Nupamacha dubu mi tadaba mafam amada bora khaw amagi manungda haptuna hondoklamani laibak phabadagi mairui Nupamacha dugi punsidi kanma ngamhor haidi thawdo adugi matangna Urkhul district police na case ma lokhotuna thawdo adu sinaba miyoi sing phanaba akanba thiba humbagi thabak sathabokre saira sida sahi nauriba mahiroi amabu tuition chatpada faraga bora khawda hapsinduna hondoklamagi thawong adubu United Association of Recognized School of Manipur na akanba mongda yaningdaba phongdorakli association asigi general secretary Sakhojamna khuyepiduna press da thadorakpa sirol amana thawdo odu sinariba miyoi sing police na phaduna sairak pinaba madi laingak nasu mairoi sing school chatpada pamdaba thawdok sing thoktana ba tharang lokhat piu haina su phongdorakli
Makasa tharakpo oina topa paw mana brown sugar sungpham factory ama salai ramba nupi ama drug amadi polam kaya manungga kona na Thobal police na fagatkhre ngasi ayuk pung 8 lom taba matamna Thobal police ki manungsana Moijing Mina Bazara brown sugar sungpham factory ama leide habigi paw phangmodagi Thobal district police ki SP Jugesandra Hawizangi mi makhada additional SP ops o khombana lusingduna CDO Thobal OC Thobal PS amadi nupi policing yauna Thobal Moijing Mina Bazar thibu humbigi thabak sathaba matamda brown sugar sungpham factory ama phangle loinana factory dudagi brown sugar kg saniga kungani thuga point marfuga manga ka loinana brown sugar sungmuda sejinaba polam kya su recover tawba ngamle hari police tagi pama pawsina hai brown sugar factory linkhalam limbasi Thobal Moijing Bazar leiba Thobal Mayum Bibi Mapuroibigi TS Kadimur Elias Kadim Kawi Police team masina yum madura thibu humbagi thabak sathaba matamda hangam mapal masugi asoba rasta shakas mari higo masugi plastic bright ama angang masugi plastic bright container manungdi yoramba brown sugar kg saniga kungani thoiga point marfuga manga phangmangamle makhatana thibu humbagi thabak sathabra brown sugar sumura sejanaba kanisu phangmangamle loinana wooden casing machine ama electric mixing machine ama arumba onaba machine ama ammonium chloride hapa 1.5 liter sanba bottle ani chemical liquid solution hapa liter samaga kuntraga mari sanba plastic bright container plastic container ama amasum aluminum container ama gas burner ama amadi gas cylinder ama su recover tawbang amle hari phagalaba brown sugar sungbuda sejinaba polam singa siga loinana drug factory sigi mapu asi Thobal police sinakre loinana maki matakta NDNPS case ama register tawduna makhatana thijin humjin naba thabak sathaba hore hairi hanasu pausna palakli amaromda atopa pawmana lupa crore anigi demanda lahulup amana village sip yauna miyoi fajin kibadu thadurakli khulai paiba kuki lahulup amagi kadar singna lupa crore anigi demanda nomai sindol kinep tawkiba Chuchampur district ki henglep sub division ki manungsanba MT Geltam village ki sip Kamuwan Pau Amadi Khajang village tagi Gaukhan Thang Apokpa Kamjalian bu fajinduna thamluba du tekta kaidana thadurakle hari pausi esina thajabi yapa maphamdagi phangba paugi matunginadi MT Geltam village ki sip Kamuwan Pau Amadi Khajang village tagi Gaukhan Thang ngasi yuk masagi mayum tekta kaidana yorakre makhoi ani Sakhangdaba singa duna henglep area da fajinduna thamluraba matungna thadorapani hari Sakhangdaba singa duda imung manungi miyoi singna sel pi khibra amadi pi khidabra habigi sapsaba pau phangmangamjik ningsing bi village sip yauna miyoi ani tha sigi taraga matugi nungthil pung mari rom taba matamda kinep tawkhibani masigi matungna makhoi ani bu condition amata yauduna athupu matamgi manungda thadorakadabani haina Zaumi Ships Association dabi tawkhibani association asigi president Pumjadaw Thangsingna sahi tawduna thadorakpa sirolamagi matunginadi kinep tawkhraba phajinduna thamba amadi selgi demand tawbigi thawong asi taraina lawdi haina phungdokhrabani Amaromda Chuchampur police na thawdo aduga mari lainana lakhatkiba case amaga mari lainana thibahum bigi thabak sathabada ngarang village sip yauna miyoi ani kinep tawkiba adu sejinakiba angobu masugi bolero car adu singat police ki kambuna thingajang village tagi recover tawba ngamkhibani haina sufungdorakli atopa pawmana more town manungda thanaba solar street lemgi plate amadi blub kaya hurankhre More border town manung amadi akoiba mafamsina numidangi matamda miyamna sathok sasin tawbada nungaina bigidamakta thaliba solar street light asigi solar plate kaya amadi bulb kaya Sakhangdaba Miyoi sina hurankhre loinana solar street light kaya amana hauzik yadaduna leiri haina aikoigi more pawmigi pawamana haki pawsinai solar street light singasi Manireda makhada indoor memar border town moregi manung amadi akoiba thana bigi thabak chatakibani aduga moregi laikai singda solar street lamp post humfu yungduna numidangi matamda miyamna sathok chasin tawbuda nungairamba adu haukiba April 13 dagi ngasi phawba numit 68 ni subna sembi dabadagi haujik numidangda mamduna lairi hari haujik phawba Sakhangdaba singna huran kiba solar street light plate amadi bulb asi more ward number 4 Premnagar Lakaida solar plate amadi
bulb hurankhre aduga more ward number 3 dana solar plate hurankhre masidana tana more police station mamang gi Indo Myanmar friendship gate number 2 tab more ward number 5 ki saruk tagi solar plate taret hurankhre aduga function tabu yadaduna lairiba solar strip lamp sing aduna more ward number 5 labuk laikai da ama mayai laikai da ani makha laikai da ama puna mari ni masidana tana more ward number 5 Tali road amadi Tamil table taba lambi da thaliba solar street lamp kaya su yadabana ayam oire pausnai solar street light ki plate amadi bulb kya huran ki basigi matungdagi more border town da lairiba laikai gi nahasna numidangi matamda more border town manung amadi akoibada koina satuna solar plate amadi bulb huran ba miyoi sing fogana ba thabak lokhat pa hore hainsu pausna palakli atopa pawamadana School band kaya da angang sing nganam nambagum puduna satpada lenga ki mari leina ba authority singna khangsin usinadana laithokle Manipur da lairiba tungan ba private school kaya da mahitam liba pikliba angang kaya school band tonghanduna lairik tama satpa matam da band amada angang kunga manga phawu tonghanduna nganam nambaga manare ain kaina sathariba thawong se lenga ki mari leina ba authority na khangsin usinadana laithokliba karigino haina Praja section kyadagi pausi esida phongdurakli Praja section kyadagi phongdurakli basi ki matung inadi Manipur lenga ki transport department gi sana kangnon gi matung inadi school ban amagi capacity esi miyoi taruni adubu mahitamba horakli ba angang singi oinadi mapan phawu tongbi ayabalai adubu housing school ban service tori basingna ban amada angang kunga taru phawu tonghanduna sel tanbagi thabak sathari School ban amada angang kunga taru lom namsinduna tuhon basina aduki matik khudong thiningai oire angang singi pham phaw ningthina phangdre masigi matakta makoina purakliba layak khawga loinana tonghanbagi thabak sathabadagi hena awabo hele niyam gi matung ina angang singna purakliba layak khaw singadu tongan ba ben gi saruk amada thamgadabani adubu niyam thugaiduna sel hena phangnabagi thabak satharibasi mari leinaba Manipur lenga ki authority singi athubu miyeng sangpham to ehaki pausna school ben amada tonggadoriba mahiroi singasi magi class ki yenglaga haibadi class 9 10 gi mahiroi oirabadi hakchang chawbagi matungina yamdrabada mahiroi mapandagi hena tonghanba yadi adubu school ben ni haina khangnaba ben mamang maning amadi nakal animakta school ben haina sauna thagadabani loinana hangama pal masuna koina yektuna khangangadabani maram maduna niyam gi wangmada school ben service tawribasingna nursery class tagina class 6 fawda leiriba angang sing ben amada kunga taruki mathakta nganam nambagum tonghanduna sel tanbagi thabak satharibasi mama mapa oibasingna hana miyeng sangadabani loinana Manipur lenga ki mari leinaba authority ni sukudakta thabak lokhatkadabani haina praja section kyadagi su phongdorakli atopa pawamana Sandel district sakhat thorang singi thabak paikhatnaba overall review meeting pangthokre India pumbagi oina inspirational district sing khangat pada yoroglaba Manipur gi Sandel district ki oina hiram kyara paikhatkadaba sakhat thorangi oiba thabak thoram singi overall review meeting among us Union Minister of State Health and Family Welfare Dr. Bharati Pravin Pawar yauna Sandel DC mini secretariat hall da pangthokre Thoramadu da Manipur lenga ki Family Welfare Minister Dr. Sapam Ranjan DC Sandel M Rajkumar National Health Mission ki State Mission Director P Sumorjit Health Director K Raju amadi District Health Services ki official kya saruyaki ngasi pangthokiba khan nainabadu da maruoina district asigi analeng health center singi phibam sing analeng de sejinariba equipment sing award apa center na analeng gi kudong saba sing fangalibra haibane sing hiram kya da report lauduna kupna khana nainaki ngasigi khana nainabaduga mari lainana district hospital Sandel gi award apa amadi housing oireba phibam su hakthengna yengsinki atopa pawamadana oinamlong PIC doctor laitabadagi miyamna layengba phangdre laifam thokpa doctor tharaktrabadi national project kya thingjalagani khunja sing Tamenglong district ki Tauksem subdivision ki manungsanba oinamlong village ta lairiba primary health center PIC gi phibam aduki matik phatre loinana doctor laitabadagi miyamna ana layengba phangdana leire khudakta lengana matik sana doctor thambiduna ana layengi kudong saba phanganbiu hauju oidiba PIC asigi phibam asidi Manipur lengana oinamlong village ki khunja singbu ana layengi kudong saba phangandana lakna bibani haina khunja singna pendaba phongdorakli hiramasiga mari lainana
Oinamlong village area gi chairman Lungadim Gangmai amadi Oinamlong area women society gi secretary Odim Liu Gangmai anina miyam go loinana ngasi PICSC gi campus ta pawgi mifam pangtokre pawmi sing unabaduda Oinamlong area women society gi secretary Adim Liu Gangmai na phongdokhibadi athuba matamna doctor amadi mathau tabi staff sing thabirakuna khungang kunga tarena koliba PICSC bu mapung fana ana lengi kutong saba phangana na belengana paikhat piyaba thabok paikhat piu PICSC da khungang kunga tareda sigi khunja sing layeng badana tana national project singi labor kya su layeng libani hane su phongdokhi makasa tharak poina kangla pawdo phongkiba topa pawkrana lupki mingda namthak tawriba singdagi section biu All Manipur Muslim Development Committee AMMDC Headquarter gi General Secretary gi mingda Makak Mayum Sahid Apopalekidraba Bashir Lilong gi Yangbi Laikai Mahakasina Hauzi Committee sigi General Secretary Oiri amasung Atopalukya gi Thawai Puriba Miyoi ni haiduna lamdam sigi samjarabi praja singda thajahalaga sel khungatuna lana namthak tawraga thabak thoram kya tawre sigumba miyoi sidigi miyam section biu haina All Manipur Muslim Development Committee na thadurakpa chirolamada khangalakli hairiba misa asi lukki satna pathap ki wangmada thabak thoram kya tawrakpadagi section 7 rule number 15 gi matungina January 13 digi sahi ahung gi oina tanthokraba misakni so haidi atop pawamadana har manghanba DAO lengakna yengduna leire society Manipur lengaki Director of Agriculture na Mars kungohumdoi de Thobal amadi Kaksing district animakta allocation thoki bahar bag lising mari gi manungda sahi sigi April 15 da Thobal gi godown puraki bahar bag lising ani ga sani ga nipu ga manga district sigi district agriculture officer Thobal na aran mamong Seasonabada ngasigi lenga sina khangsinadana laithokpasi ngaktaba ngamdi haina Chekmaijin Gram Panchayat Level Multipurpose Cooperative Society Limited na thadurakpa sirol da khangalakli sirol asinhai April kunda Kaksing district ki wabagai Mairian bamda social media da viral oikiba haradu atiyada gi thadarakpa hardi oiramloi Pri Kharif ki damakta pirakpa lawmi singda pigadaba har singbu viral oikraba matungda DAO Thobal no khudakta district asigi kairakta April kunga mathoida mobile phone yenthokpagi social media da thakaliba singamadi Thobal district ki ward number 9 gi area da hanagi councillor ga khusamnaraga mobile phone yenbagi thabak satharibi asina aranma tawre habigi mayek senglaba khudamni haina sumari lainaba official district ki SP Canada information lobagi haibidu lengana yengsinba mathautai haikena pawsina supalakli atopa pawmana amukon sinduna kunga mathoi suba protest day against the deficit policy pangthokre amukon sinduna ngasi kunga mathoi suba protest day against the deficit policy of government of India gi tharam ko kaithel bazar miyoi sahumlom punduna pangthokre Protest day siga mari lainana amuko gi president Phairoism Nando Luwang na phongdokhibada protest day si English aniga amagi June 13 da Thailand gi kunung Bangkok the government of India amadi NSNIM anina ceasefire extension agreement ama laukthorakhiba numit atuda amuko na khudakta madugumba without territorial limit haiba waye duna Manipur gi apunba saktamda akaiba pigene haiduna protest tokhiba numit atubu ningsingmani amadi matungna Manipur gi apunba saktamda singnarakpa khudimak sapsana thengnagani haibigi asetpa phireb amasu lomina khibani atopa pawmana Sumang Lila sanglena thamagi theater workshop pangthoklagani Manipur State Sumang Lila Council amadi theater Mirror Manipur anina puna khusamnaduna eboyama Sumang Lila sanglen village compound Imphal saliba tha sigi tang 18 digi hauraga Moirang Parwada yumpa moiba thamagi theater workshop pangthoklagani wafam masingasi eboyama Sumang Lila sanglena pangthokiba pawgi mifamda camp director Saugrap Hemantana phongdokibani makna makhatana phongdokibada anauba pattern khara uhanba theater asi matokramna matam gusunaba Sumang Lila gi dying art form oigadra haibigi mi paiba lairingaida living art form da matau karamna henget kadagi haujik lairiba Sumang Lila gi status sidagi tathandana lainabagi panamda training course ama pangthokadabani training course asigi project director Padma Shri Nabaware pana
हाइखिबदा भारतना निंखा तमलकपगी सही 100 सुरकपगी आजादी का अमृत महोत्सव की मनुंगसना कल्चर की खुदुलोइना तमजनबगी पन्नमदा कोर्स असि पांथोकदबने हैने सुमाखा ताखि लोइसलकपोइना पाउनिखोल पाउसीदा फोंखिबा तोपा पावमन ओजासिंगे पोस्टिंग रेशनलाइजेशन मथंग थादगी हौरगनी TH बसंत कुमार गवर्नमेंट स्कूल सिंग ओजा की अवार्ड पर लैरिबसिंग मेंशननब ओजा सिंग पोस्टिंग रेशनलाइजेशन मथंग थादगी हौरगनी पोस्टिंग पीबदा पॉलिटिकल्स नत्रगना प्रेशर अमता सनहंदना थबक तौगनी हाइना एजुकेशन मिनिस्टर TH बसंत कुमार ना हाइदी वाफमसी दी बर्ड एंड बिस्टॉक की ओम सुबह सही लॉन्च तौबगा मरी लेना इंडिया की अहानबा ओइना लेटेस्ट टॉक अबाउट इट्स म्यूजिक एल्बम लॉन्च तौबगी थरम कोनुंग ममांगना लेबा मणिपुर फिल्म डेवलपमेंट सोसाइटी दा पांगथोकिबा द फोंगदोखिबनी हाइना पाउसना पलकली अदु हौजि कोइनदी म्याम पाउस मतंग असे लुसिनजरगे मसुम पाथोक सकिब सुखिब लानकिब क्या यावस म्याम नंगाफिगने मसुम मतम मतम गे मरुइबी पाउस सु म्याम द लेप लेतन अपडेट पिजरखेना सिनेल सिगी मेकेरी की थमजरी एंड थैंक यू